ꯑꯁ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦ ꯚꯥꯏ. ꯑꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅꯤꯅꯦ. ꯍꯜꯂꯣ. ꯏꯆꯥꯇꯣꯝꯕ, ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯑꯁ ꯀꯩꯅꯣ ꯏꯃꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯌꯦꯡꯉꯣꯏ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ, ꯏꯃꯥꯅ ꯏꯆꯥꯒꯤꯅꯦ ꯅꯄꯣꯛ ꯅꯨꯃꯤꯠꯀꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯤꯕꯅꯤꯅꯦ ꯏꯃꯥꯅ. ꯌꯥꯔꯦ ꯈꯪꯉꯦ, ꯇꯣꯛꯑꯣ. ꯊꯝꯃꯣ ꯌꯥꯔꯦ ꯏꯃꯥ. ꯅꯠꯇꯦ, ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯧꯒꯗꯕ ꯄꯥꯔꯇꯤꯗꯨꯕꯨ ꯑꯌꯨꯛ ꯇꯧꯅꯤ ꯀꯥꯏꯅ. ꯅꯠꯇꯦ, ꯏꯃꯥꯕꯨ ꯉꯥꯎꯔꯕ ꯁꯤꯅꯤꯗ. ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯨ ꯈꯪꯗꯕ. ꯑꯁ ꯀꯩꯀꯥꯟꯗ, ꯊꯝꯃꯣ ꯌꯥꯔꯁꯤ ꯏꯃꯥ. ꯍꯣꯏꯅꯦ, ꯏꯃꯥ ꯂꯥꯜꯂꯤ ꯍꯥꯏꯗꯦꯅꯦ. ꯌꯦꯡꯉꯣꯏ, ꯏꯆꯥ ꯄꯣꯛꯈꯤꯕ ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗꯅꯤ. ꯏꯃꯥꯅꯅꯦ ꯃꯇꯝ ꯆꯞ ꯆꯥꯅ ꯌꯨꯝꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠ ꯆꯩ ꯂꯥꯡꯕꯁꯨ ꯂꯣꯏꯔꯕꯅꯦ. ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯑꯇꯩ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯄꯥꯔꯇꯤꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯇꯧ. ꯑꯗꯨꯒꯅꯦ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯑꯦ. ꯅꯆꯦ ꯑꯅꯤꯁꯨ ꯉꯟꯇꯥꯅ ꯊꯨꯡꯉꯔꯅꯤ. ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯄꯨꯡ 2 ꯍꯦꯟꯈ꯭ꯔꯦ. ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯇꯨꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯕꯣ? ꯑꯁ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯏꯃꯥ. ꯅꯊꯧ ꯅꯠꯇꯕꯗ ꯅꯊꯧ ꯁꯥꯕꯤꯔꯨꯅꯨ ꯏꯃꯥ. ꯑꯁ ꯌꯥꯔꯦ ꯈꯪꯉꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯊꯝꯃꯣ ꯌꯥꯔꯦꯁꯦ. ꯊꯝꯃꯣ ꯌꯥꯔꯦ. ꯍꯜꯂꯣ. ꯀꯩꯅꯣ ꯄꯥꯕꯨꯡ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯐꯣꯟ ꯇꯧꯔꯛꯏꯕꯣ? ꯍꯩ, ꯏꯄꯥꯅꯦ, ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤꯅꯦꯍꯦ. ꯀꯩꯅꯣ ꯄꯥꯕꯨꯡ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯂꯥꯛꯅꯨꯗ ꯄꯥꯕꯨꯡ. ꯍꯩ, ꯃꯇꯝ ꯐꯠꯇꯕꯁꯤꯗꯅꯤꯅꯦ ꯏꯄꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕꯁꯦ. ꯀꯤꯂꯣꯃꯤꯇꯔ 12-19 ꯈꯛꯇꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯄꯦꯅ? ꯍꯥ, ꯄꯥꯕꯨꯡ ꯒꯥꯔꯤ ꯏꯟꯊꯣꯔꯛꯑꯕꯅꯤꯀꯣ. ꯊꯝꯃꯣ. ꯀꯗꯥꯏꯗꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯆꯠꯄꯤꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤ ꯐꯥꯎꯕꯗꯅꯦ, ꯇꯨꯝꯗ꯭ꯔꯤꯕ ꯅꯆꯥꯅꯤꯄꯥꯗꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯨꯒꯦ ꯇꯧꯕ. ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤꯗ. ꯑꯗꯣ ꯀꯅꯥꯅꯣꯝꯒ ꯆꯠꯃꯤꯟꯅꯔꯗꯤ ꯐꯒꯗꯕ. ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗꯕꯨ ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ. ꯇꯥꯎ, ꯑꯩꯒꯤ ꯕꯥꯔꯗꯦꯗꯣ ꯂꯥꯡꯂꯦꯟꯁꯨ ꯊꯣꯏꯕꯤꯁꯨ ꯃꯣꯏꯅꯤꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏ. ꯑꯣ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯨ? ꯌꯥꯝꯅ ꯀꯣꯏꯌꯣ. ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯣꯏꯌꯣ. ꯑꯃꯇꯪ ꯀꯣꯏꯔꯗꯤ ꯅꯪ ꯃꯊꯥ ꯁꯥꯈꯤꯗ꯭ꯔꯣ? ꯅꯪꯅ ꯃꯊꯥ ꯁꯥꯗꯅ ꯀꯅꯥ ꯁꯥꯗꯣꯏꯅꯣ? ꯁꯥꯎ. ꯃꯊꯥꯗꯨ ꯁꯥꯎ. ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯅꯤꯡꯉꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ. ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯏꯇꯥꯎ? ꯃꯤ 2-3 ꯂꯧꯕ ꯆꯨꯝꯃꯦ ꯂꯩꯁꯤꯗꯤ ꯏꯇꯥꯎ. ꯏꯇꯥꯎ, ꯀꯩꯁꯨ ꯆꯨꯝꯃꯦ. ꯀꯥꯏꯗꯦ ꯀꯩꯅꯣ. ꯄꯨꯂꯞ ꯍꯦꯛꯇ ꯀꯦꯛ ꯀꯛꯃꯤꯟꯅ ꯂꯣꯏꯔꯦ ꯀꯩꯅꯣ. ꯁꯤꯗꯤ ꯚꯥꯏ, ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯅꯪ ꯂꯧ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯍꯧꯕ? ꯕꯥꯔꯗꯦꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯑꯗꯨꯒꯤꯕꯨ ꯍꯣꯏꯅꯦ, ꯑꯗꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒ ꯍꯦꯛꯇ ꯄꯨꯟꯅ ꯂꯥꯛꯑꯒꯦ. ꯅꯣꯏ ꯁꯥꯏꯒ? ꯑꯣ. ꯍꯣꯏꯅꯦ, ꯁꯤꯖꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯅꯦ. ꯅꯨꯄꯤꯅꯦ ꯍꯥꯏꯔꯗꯤ. ꯅꯣꯏ ꯄꯥꯕꯨꯡ ꯂꯥꯛꯅꯤꯗꯣ ꯂꯥꯛꯑꯃꯜꯂꯦ. ꯏꯇꯥꯎ ꯉꯥꯛꯇꯪ ꯅꯪꯗꯣ ꯊꯣꯡꯉꯨꯀꯣ. ꯑꯗꯨꯅ ꯑꯩ ꯐꯔꯅꯤ ꯃꯄꯥꯟ ꯌꯥꯏ. ꯊꯣꯛꯈꯤꯒꯦ. ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ. ꯄꯥꯕꯨꯡ,
ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯍꯩ ꯀꯔꯤꯅꯣ ꯅꯃꯥꯏ ꯅꯨꯃꯤꯠꯀ ꯐꯤꯅ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯤꯗꯨꯕꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯍꯥ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ? ꯑꯩꯅ ꯆꯪꯕꯤꯔꯛꯈꯤꯅꯣ ꯔꯨꯝꯁꯦ ꯑꯩꯅ ꯇꯤꯟ ꯀꯥꯡ ꯌꯥꯝ ꯂꯩꯌꯦꯅ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯊꯣꯛꯄ ꯑꯗꯨꯒꯤ ꯃꯅꯝ ꯈꯔ ꯆꯦꯜꯂꯦ ꯄꯥꯕꯨꯡ ꯆꯪꯕꯤꯔꯨꯒꯤꯅꯣ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨꯅꯦ ꯅꯠꯇꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯂꯣꯏ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯆꯨꯝꯃꯦ ꯏꯆꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? 이봉아 와리 사바 하이버세 마이가 원신내라가 얘네라가 사가다보니 고 낭기 보디 랭귀지도 좀 되고 잉어이 아둥이 낭 복람다이다 나마세 호스피탈다 따두나 레랑키 독터나 피범시 카라 크리티컬 오이레 하이다나 마마 마사 아니시기 마능다 ꯑꯃꯈꯛꯇꯪ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯄꯗ ꯃꯁꯛꯁꯨ ꯎꯗ꯭ꯔꯤꯕ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄꯗ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯁꯤꯒꯤꯗꯃꯛ ꯀꯅꯥꯗꯁꯨ ꯃꯔꯥꯜ ꯁꯤꯕꯤꯒꯅꯨ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯏꯕ ꯆꯦ ꯑꯗꯣ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯅꯪꯒꯤꯗꯃꯛ ꯅꯃꯥꯁꯦ ꯉꯥꯎꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯏꯄꯥꯅ ꯋꯥꯀꯠꯐꯝꯁꯨ ꯂꯩꯇ ꯋꯥꯌꯦꯟꯐꯝꯁꯨ ꯈꯪꯗ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤꯕꯅꯤꯅꯦꯍꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯆꯥꯎꯔꯦ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦ ꯅꯪꯒꯤꯗꯃꯛ ꯍꯦꯟꯅ ꯉꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯔꯤꯕ꯭ꯔꯣ ꯏꯆꯥ ꯇꯣꯝꯕ ꯌꯦꯡꯉꯨ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇꯃꯛ ꯂꯥꯞꯄ ꯀꯣꯂꯦꯖ ꯑꯁꯦ ꯌꯨꯝꯗꯒꯤ ꯆꯠꯂꯕꯁꯨ ꯌꯥꯕ ꯑꯁꯦ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤ ꯅꯃꯥꯗꯨꯅꯅꯦ ꯃꯄꯥꯟꯒꯤ ꯑꯐ ꯐꯠꯇꯁꯨ ꯈꯔ ꯈꯪꯅꯕ ꯍꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯔꯦꯟ ꯑꯁꯤꯗ ꯊꯝꯈꯤꯕꯅꯤꯅꯦꯍꯦ ꯏꯆꯥ ꯇꯣꯝꯕ ꯍꯩ ꯌꯦꯡꯉꯣꯏ ꯅꯣꯡꯉꯥꯟꯕꯒꯗꯤ ꯅꯆꯦꯁꯤꯡꯁꯨ ꯏꯄ꯭ꯋꯥꯅ ꯆꯥꯛ ꯀꯧꯔꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤ ꯑꯆꯨꯝꯕꯅꯤ ꯇꯣꯝꯕ ꯅꯃꯥꯅ ꯏꯆꯥꯗꯣ ꯀꯣꯂꯦꯖ ꯇꯝꯅ ꯄꯥꯕꯨꯡ ꯄꯨꯡ 2 ꯈꯛꯇꯒꯤ ꯊꯕꯛ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯅꯅꯦ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯏꯆꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯉꯥ ꯆꯥꯛ ꯅꯆꯦꯁꯤꯡꯒꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯣ ꯏꯆꯥ ꯇꯣꯝꯕꯅ ꯂꯣꯏꯅ ꯂꯩꯔꯒ ꯊꯝꯃꯤ ꯍꯥꯏꯗꯅꯅꯦ ꯂꯩꯀꯥꯏꯗ ꯅꯃꯥꯅ ꯋꯥꯔꯤ ꯁꯥꯖꯔꯤꯕꯅꯤꯅꯦꯍꯦ ꯁꯤꯗꯕꯨ ꯅꯃꯥꯁꯦ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯏꯆꯥ ꯇꯣꯝꯕ ꯉꯥꯎꯔꯕꯅꯤ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯤ ꯌꯦꯡꯉꯣꯏ 이자부 뽀름다이 맞단 마두다 나색수 우드리바 남기다마 나오키바도 나마네 이빠는 낭나무수 나마기다막 나오키 이자 눅시바는 나오라바 마마마 하이베도 에코이 신이네 해 이자 똥바 나시디 우나우나 민망시다 빠캉 파락라바 이자기다막 나오부시부 랄라브라니 빠기 똥바 장모 이자 할래더나 라오 장모 라오 톰바 이마기 붕어 라오 이마기 톰바 하이 마마 이자세 ngasidagiне yum masida aikoiga punna leminaradogniko 하 아이노네 하리시보 아이보 와카람도 따드리네 ꯑꯆꯨꯝꯕꯅꯤ ꯏꯃꯥ ꯑꯩ ꯔꯦꯟꯇ ꯂꯩꯔꯔꯣꯏ ꯌꯨꯝꯁꯤꯗ ꯏꯃꯥ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯔꯗꯣꯏꯅꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ
ꯅꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛ ꯂꯩꯔꯣꯏꯌꯦ ꯏꯃꯥ 이마게 돈바. 이마! 이마! 이마, 이사라 에다나. 그다. 이사 와르면 이제디 락지보 이마. 이제 그이노 이바이디 락트로 나바이디 한크레 호렌 아예 묵로 블라카니. 이마, 나지수 라인히. 저비야, 상어 라오. 에 이제 ꯑꯁ ꯑꯩꯈꯣꯏ ꯇꯣꯟꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯧꯔꯝꯕ ꯅꯣꯡꯃꯇꯅꯦ ꯑꯩ ꯇꯥꯕꯤꯔꯦ. ꯑꯩꯅ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕ फरबनी इचासिंगसिनने ngana la ise फरबनी yengoi imungda changaga na phinro singdo khongto lao na pasune iru mai thajaba loirabani chango ꯍꯣꯏ ꯃꯥ atomba na che singse hanba thengini khudon do tawru lao ꯄꯥꯕꯨꯡ ꯁꯦ ꯀꯗꯥꯏ? ꯁꯦ ꯌꯥꯔꯦ ꯏꯃꯥ ꯌꯥꯔꯦ ꯁꯦ ꯁꯦ ꯆꯍꯤꯁꯤꯒꯤ ꯄꯤꯔꯣ ꯅꯧꯄꯥꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔ ꯇꯝꯖꯔꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯜꯒꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯇꯣꯟꯒꯤ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤ ꯏꯄ꯭ꯋꯥꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯈꯔꯁꯦ ꯏꯆꯦꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯄꯦꯜꯂꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯕꯁꯤ ꯎꯔꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ 이제 이마나디 ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯌꯦ ꯃꯤꯔꯦꯝ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯆꯨꯝꯃ ꯖꯥꯠꯂꯣ ꯏꯃꯥꯅꯕꯨ ꯃꯤꯅꯝꯕ ꯉꯥꯡꯒꯗ꯭ꯔꯣ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯣꯂꯨꯛꯄ ꯈꯥꯛꯁꯤ ꯈꯪꯕ ꯍꯥꯏꯕ ꯏꯟꯕ ꯃꯤꯇꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯉꯁꯤ ꯅꯆꯦ ꯏꯕꯥꯅꯤꯅ ꯍꯔꯥꯎꯅ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤꯕꯁꯦ ꯏꯄ꯭ꯋꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯅ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯏꯄ꯭ꯋꯥꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦꯅ ꯏꯄ꯭ꯋꯥꯅ ꯑꯐꯕꯇ ꯑꯣꯏꯔꯛꯑꯣ ꯅꯪꯒꯤꯗꯃꯛ ꯅꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦ ꯅꯧꯄꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯏꯆꯦ ꯋꯥꯈꯜ ꯇꯥꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯊꯧꯒꯜ ꯃꯇꯣꯟ ꯂꯣꯟꯅ ꯇꯧꯕ ꯉꯝꯕ ꯑꯐꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯑꯣꯏꯁꯅꯨꯀꯣ ꯏꯄ꯭ꯋꯥꯗꯤ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯀꯣ ꯏꯄꯥꯗꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯥꯏ ꯏꯆꯥꯁꯤꯡꯅꯅꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤ ꯎꯔꯒꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯤꯅꯦ ꯄꯦꯟꯖꯔꯤꯕꯅꯤꯅꯦꯍꯦ ꯏꯆꯥꯁꯥ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥꯁꯤꯡꯕꯨ ꯊꯧꯖꯥꯟ ꯄꯤꯅꯕꯤꯌꯨ ꯌꯥꯔꯦ